Lambdam si lo laitapag sa mga naraba state of anarchy ki fibam ni miyam gi khandaba masagi oisaba na mang thaba adugumba miyang mir oi PMLA sing mathau tawdre laibak miyam gi hak amadi adhikar gi damak center da leibulu sing ba singda wangang ngamdrabati Manipur thukai na honari be singda mating pang sin bagum mani haina nauria pakang na kendra gi hanigi MLA RK ananna phangdokrai ngasi RK anand gi mi makhada coordinating committee nauria pakang na kendra na sudra universal human rights day 2024 ga mari laina na kwakatel kham lai kai da leba RK anand gi yumda our rights our future right now hypothim da pangtokhiba thorom da phogdokibani mana kibada United Nations ki Universal Declaration of Human Rights ki signatory oiba India na Manipur miyam ki rights am di freedom ngak pangamdre state government na so status da leriba miyam ki punsi amati lantum kanba yauna miyoi amana phangpham thokpa right amati liberty ngak na batopam thokpa thaba amata tawba ngamdabadaki penadraba miyam na resign taw haiba kholau lawrakhibani amati pre-merger status ki demand lagribani party ki khenaba thamdana thauna laina MLA singna maribak bazat ki khana pulap resign tawba matamda state asigi hojik oriba issue asigi warashin purapangam gani sahi ani surakatar ba Manipur ki issue asigi matana parliament na khanadri se parliament ki failure ni Manipur miyam ki hak khongaw ngari ba sigi matanda India ki prime minister na tumina laisali ba simak laibak asigi prime minister amo ibada matik sade haibadu mai ekseng na tagle nupi ani mapi thongdana peret tokhiba matanda wa ngangkhiba aduga ziribamda nupi ngang yauna puna mi taruk fara matung tamtina hatkiba thong adugi matangda prime minister na kari tumina leiri miyam gi thabak tawani haina tholiba CSO singi credibility mangsilakli opposition da leiriba singasu leibak miyam ihul khangna thabak tawba sangi state asigi chief minister na batam sana thabak tawba ngamhaudabadagi state asigi hojik ori film asi yoropani haina RK anana phongdokhi That Prime Minister Global resigned to return. I demand that his resignation. On his failure, I demand Manipur the most incompetent Prime Minister in the history, the idea, the mind idea, I am terming this. But for us, it's my birthright to raise this question. I want a Prime Minister, new Prime Minister for Manipur. I want a new CM for Manipur. I want a new set of ministers for Manipur. I want all the MLAs be replaced by the new breed. Manipur ki namta matwai datuk pangamba Manipur jati state maru em kanba pasai khandaba business khandaba party khandaba no politicians me among as thorga Manipur kan manatna Manipur future like I says my this is my finding haida ai ngasibo thengna Ari lainana veteran politician okram joina haikibada malemas da laribem pung khodimak izat laina hingba haipase supreme right ni malangi khwaid ga sawba democracy sat palai pa ka sigi saruk amo eriba Manipur miyam na hojik izat laina hingba ngamlibra haipase so wahang amo eri status da tholiba kuki badi maite gi crisis asi India ge geopolitical factor wegani harabasu status da tholiba crisis asi kanglo phurup amabu atamna na manghan na bohona ba genocide ni ethnic cleansing ni Hingsa yai tamiki saja sat pasingna satari basai any suzela katar genocide asugi matangda center amadi state government kari tauri prime minister home minister BJP ki national president Manipur chief minister kari taruga leiri status leiri ba miyam na human rights fangdri laifa ka manghan ba Manipur manghan bai base Manipur assembly da lei assembly ningchi na mathau tawba ngam libra Minister ni yauna kuki MLA tarana separate administration ki wafam phong na demand tauri nagamani maite ki to khaibal lam sem ki wafam loina na Manipur Myanmar de Bangladesh ki lam kharap punsilaga to khaiba Christian state ama sem ki wafam America da salaga ngang luba fawba laikre nupi ngang hostage thamba tamchin hat pa mari minungsi laitaba hodok adabu hingsa yaitaba kum kalak pena kuki MLA na wangang li India mani Manipur thugai ba ki wafam lalaba fibam asida state amadi center government na kari thabak paikhat pa laikre haina okram joina hangki ngasigi thonga bari lainana professor Y Fremanandra Manipur University ki law department ki head Manipur University ki department of physics ki professor NG Nimaina resource person oina wangangki Assembly amasung sasona si salai na government lady. Ado gadi hujiki lady ba film si da government sina akoi ngasagi human right isi naina kanda di hujiki sida di kari haini Manipur di human right isi koi enjoy tori ga hada di akoi di human right hai badu di ai di irei bu lei tramane khali ne masidi hui mai right dei duni ne akoi hana mi film da kok da bado Manipur thugai bana tana Bharat thugai ge hai bagi waham jila about da project bawda Shri Narendra Modi
remain silent. Shri Amit Shah remain silent. Bharatiya Janata Party ki President oiriba JP Nada remain silent. Sida leiriba government wang dange. Koi Bharat je. Koi ima leibak ni hai to. Madugi saruk to ngasi BJP ki rule asina thungan banga mi para.